Akashbani Imphal Maibam Dwijamani na pau pasari ahanbada maroiba pau Manipuri gi irang na maram oiduna more Surasanpur amadi Phaugak Saudagi lanjanarakpa imung samukungi punna miyoi samri yankai ngarang Langol Housing Complex da hongsinkhre Security Force na singa masung tamgi tongan ba mafam singta thibu humgi thabuk sathabada yamlaba khusu khulai sing phagale amasung Nolin usit dana hauzik Odisha gi awang thangba masung nongsuk Bengal gi samudra khongbalom da amuk sangsilek pa haure Manipur da irang na maram oiduna tongan ba relief camp sing da leriba miyoi khara nauna saba housing complex da ngarang tagi hongsin ba hokrai National Game Village Langol da leiba housing complex da relief camp ki miyoi sing adu hongsin ba hokhibani Mukhyamantri Nongthoman Birena social media da thadorakpa warol amada hai housing complex adu da more Surasanpur amasung Phaugak Saudagi lanjanarakpa imung samakun gi punna miyoi samri yankai ngarang hongsin ki Lanjena tuna relief camp ta leiriba sing ningthina khunda leita tuna lehenaba sarkar asina angamba thak ta honari hainasu Mukhyamantri na phongtokhi Manipur da security force na singa masung tam gi tongan ba mafam sing to operation amasung area domination gi thabak leptana sathari Security force na B Phainom village amasung Thobal jila da thibum gi thabuk sathabada 9mm gi SMG carbine ama magazine nama pompi gan nama SMG carbine ani magazine nama hand grenade ama arming wing ring ama maru tara mathoi detonator ama tear smoke cell soap nose ani dye marker grenade ama 38mm gi anti riot amadi rubber bullet ama amasung bufeng radio set ani phangle Imphal East Jilagi Baiphei village da thibu magi thabuk sathabada hand grenade mari detonator ama 9mm pistol ama magazine ama .32 gi magazine yaudaba pistol ama wireless set ama maru kontra kap thokraba tongning kuthra mathoi pokhaiba yaba masa kilogram ani 303 rifle ama twins mortar ama 12 bore gi double barrel nongmai ama pompi kan ama phangle amoromda Assam rifles na Sandel Jilagi Songkham amadi Gunjil village da thibu humgi thabuk sathabada MK2 automatic rifle ama maru taret pompi ani bom kapa yaba pompi ama single barrel nongmai ama amadi radio set ani phagat pangamle Security force na Sanapati jila gi check post da asada working sek tawada mi amadagi khusu khulai amadi sakamari panba gari ama phagat pangamle National Highway Contractor Imphal Jaribam Lambi amati National Highway to Imphal Dimapur Lambi da mathang sina posai puba gari sama marbudra amati sani yankai taruk security gi akan basisal thorang kolen na Imphal da puthorakre Manipur Police ki sel thumgi pebam phagrana bagitamak State Bank of India SBI ga Memorandum of Understanding MOU ama ngarang sei tonakre MOU adu Manipur Police ki maikai digi IGP Administration K Jayanta amasung SBI Regional Business Office Imphal gi Regional Manager Khumuksam Okendra Singha sahi tawna khibani sahi tawna baduda Raja Police ki Director General Rajiv Singh Saruyakhi Yara cherol adugi matungina Manipur Police ta salary package yauna lupa koti ama phawbagi insurance ki senpham yauri masigi mathakta atoba sel thumgi kana bo afam kaya memorandum baduda palli Bisnupur jila gi Moirang da ngarang car amba accident thopada miyoi ani lekhidre gari adu Sendra dagi Moirang tamna lakpada ising da tasin khibani madugi pawhek phangmaga police na matam sana laktuna tangai phadaba thabak sing lokhat padagi gari adu da tonglakpa miyoi mari gi manungda ani kan mangam khibani Kaksing da leiba UCO bank ki branch ta tha sigi tara tarukta bank lo tawkhibada chena ba miyoi phagat pangam khibigadamak DIC range to Haubizam Zoge Chandrana Aranba toba miyoi sing phagat pada saru yakhiba police personnel singbo letter of appreciation piduna ikai khumnaba utkre ASP Kaksing ki quarter dangarang numidang pangthokiba asama thoramamada police personnel kunda letter of appreciation piduna ikai khumnaba utkhi Letter of appreciation piduna ikai khumnaba utkraba police personnel singi manungda ASP Kaksing Thoksom Bikramjit additional ASP operations Songtham Binoy additional ASP law and order Athokpam Roman Dromadi SDPO Kaksing Akwaizam Premjit yauri Ningol Sakubo Kumai Gamari Lena Raja Sarkar gi Makhada Thabak Toriba Karmasari Singa Masung pensioner singi pension tha sigi kuntra motoi phobagi manungda pithok lagani maramaduna mari leneba treasury office singda link toba DDO singna tolob amasung GIA salary singi mari leneba bill sing tha sigi kunmapan phobada thagalagnaba finance department ki under secretary na thokpa cherolaman hairi
Manipur Science and Technology Council Mass Technician duna Imphal gi Dhanamanjuri University campus ta leiba Manipur Science Aquarium da tha asigi tarani pandi gi satharakpa exhibition kam flower show ngarang loisinkhre lamdam asida lei thaduna senthok leiba Amam oina bo honariba miyoi sing amadi nga yokpuna sinpham oiriba lomi singna saruk yaduna pangthokiba thorom aduda lei thaba masung nga yokpagi matang de hena mamutana khanganaba lecture programs pangthoki mela aduda Manipur da mausa degi lejarglaba nga makhal yankhai lei makhal samakun bonsai makhal kunthra amati atai lei pambi kya su utkhi lamdamasida leiriba lalobagi samasya asidagi kharada oiriba su ngak thokpa ngamnaba naha singbu laloba yahondanaba Assam Rifles nan honaduna lagli masigi sorogam oina laloba yawnaba salamba naha ma Assam Rifles na paleldagi kalhoba ngamle mahak kanaguma kharana laloba yahonabagi damak namduna purambani hairi mahak putekta kaidana mayumgi miyosingda khusinakre paugi maraktana atenba break ama Forest Department Manipurna regular amadi contract basis ta forest guard launanabagi examination lagliba October tang 13 ta pangthokani tawramba adu kudong chadaba kharadagi lagliba November gi tang 10 English ngani konmari da oina pangthok chergani haina Controller of Examination Forest Department Manipurna khangalagli tabiriba pawasi Akas Bani Imphal dagini Nonglei nusit dana hojik Odisha gi awang thangba masung nongsu Bengal gi samudra khongba lomda amuk sangsilakba hore Bhubaneswar gi Met Office gi paun hai pung de kilometer samakun yangna nonglei nusit adu sisilagli haukiba ahing athengbada akanba somga lenana nonglei nusit adu sisilakba haukibani ngasi phongba pause singi maroiba pausingi dama hojik Kshetrimayum Ganga leire Ganga Thagasari Dwijamani Raizagi Mantri Mandalna Heboksingbu Reserve Forest ki thakta pukhanaba warep lawthebagi paw ngasi phongba pawse ayambagi maroiba paw oina phongnari atopa maroiba paw oina sarkarna regular oina lawkhiba lawshilloba edo oja changwa subna ani lawthokhiba amadi kamjongda border fencing gi survey khunja singna thingjin khibagi paw su phongnari Heboksingbu Reserve Forest ki thakta Pukat kibagi paw asi Sangai Express Manipuri edition Sanalepak Imphal Free Press Manipur News Isel Express People's Chronicle amadi pongna phamna chingba pawche singi ahan headline tawri paw asi Sangai Express Manipuri da Haiboksing Reserve Forest oiragani tampakta leiba ching macha sing kannaba survey tawgadawri haina ahan headline tawri Isel Express da cabinet mifam Haiboksing Reserve Forest ni lawthoklagani Mall Hill Manipur gi Chingi umang sin kannaba warep lawkhre haina ahan headline tawri Government of Manipur na regular oja oina lawsheluraba edo oja changwa subna ani khanghaudana lawthokre haba paw naharol thodang pawse gi ahan headline oiri paw asi Manipur News tasu ahan belamai da phongli kamjongda border fencing gi mayokta khunja singna khongjang sangsen khre haina morning bell gi ahan headline oiri paw asi Sangai Express English amasung Manipuri edition amadi Ganphu Mail da maru eba paw oina phongli Imphal Free Press da Amur Falcon thunglaba hokre authority singna akanba thabuk lawkhat khre haina anchor kalam da phongli kumsi gi ningol chakawbagi mela da nga keji lak ama makhai puthokna ba pandam thamli haiba Fisheries Mantri Haikham Dingogi wafam pongna phanggi anisaba headline oiri Medicinal, Scientific, Natraga, Industrial use ki dama ganja thaba amasung lokpada lengang na ayaba piramle haiba paw huyalan pawge ahan headline oiri awang nong puklam damsingda numit humni chupna nong chugani haina IMD na phongdokhiba wafam Tamenglong Times da maroiba paw oina phongli Dwijamani Thagachari Ganga aroibada maroiba pawmuk Manipur gi irang na maram oiduna more Surasanpur amadi Phawgak Saudagi lanchenarakpa imung samukungi punna miyoi samri yankhai ngarang Langol Housing Complex da hongsinkhre Security Force na singa masung tamgi tongan ba mafam singta thibu humgi thabuk sathabada yamlaba khusu khulai sing phagale amasung nolin usit dana hojik Odisha gi awang thangba masung nongsu Bengal gi samudra khongba lomda amuk sangsilekpa hore pauloi sare